While Meitei Council WMC ne United Nations ki General Secretary the Ikhiba sena phongkhibaga Chithi adu the Meeteis Plight Haina Mingthonba Lairik amo Oina phongkhibaga loinana United Nations na thadorakkhiba press release amagi mayokta chathariba signature campaign adusu ngasi Manipur Press Club ta chathakhre thorom gi matang de wangang na duna wal Meitei Council ki chairman Ais Navasyam na hai lana si Meitei gi existence ta singnabalan amane lana si sahi taret kuntakhibalan matung da thokpa ahan balani haina lobuyai 18th century da sanglakhiba kukina ngasidi state asigi population da Meitei gi hek mathang da leire naga furup tagi su kukina missing hengatkre lana si tongan ba saglon sing da lanthingnari lanbung da nongmai kapnaba logi oina court da lanthingna yauna hiram kaya da lanthingnari haina mahana phongdoki amarom da ngasi phongkhiba lairik adugi designer su oiriba WMC gi member case muhen hai September gi tang mari da United Nations na press release ama tolaktuna maikai amakhaki oiba ipop sandor press release aduda Meitei furup asi yamna tamthiba amadi fattaba oina uhankri press release asi review tawbiu haina United Nations ta Ikhiba loinana October gi tang kun ga tarukta online gi kuthang da change.org da petition ama file tawke lamdam asida internet ki athingba leibana support fangbagi sang khara nemi hauze fawda signature listing humpumatoi kharadi hele haina bahang phongdoke According to me, I was enough for them. According to me, say international community, the national media, kangan baba data le. According to me, I was kangan na ba. According to national media, also the international platform, United Nations ki platform jago masi. According Meitei ki kanani fact atau sini mana ba real. According asing bawa le. Dreaming matters in the world for United Nations lah. Thamani madura thamiba kanose akogi poto akoina letter to the United Nations ki Secretary General aduga loinana akogi countries in the head of the states ko people ne ko Europe ki America ki ngasai ko maru muhen habi no team up akogi yamna dedicated kanu matne akogi Meitei Malaysia laiba Australia da laiba Italy da UK da US da laiba the Middle East laiba yamna pula semani si letters contains 60 pages.